Imphal East District Police na miyoi ama malim gi kaitel de lupa crore kuntra romgi mamal oigadaba ICE drug crystal methamphetamine kg ahum henbaga kona na phagat pangamkre police na fagalaba misak adu Thawal district ki manung chanba sekmaizin hanguldagi MD Abdullah chahi kun mapan apokpa MD Abdul Karim ni ngasi ayuk yadam amasung ANTF Imphal East da akhanaba pau ama lakpadagi SP Imphal East ki mityang makhada ngasi ayu pung 13 nifu chatpa aduwaida Porompat Police Station na konba chanba wangkai chingangbam lekai dagi hairiba miyoi asi crystal methamphetamine kg ahumga maudraga konana fagat pangam khibani hairiba miyoi asidagi registration number thadaba TVS Jupiter gari ama amasung iPhone 14 ama fagat pangam khi Drug faba asigamari lenana Porompat PS na makha taba logi oiba thabak paikhat pa hokre hairi